Kina mai ekdo. Cameraman ne. Ado aina hangningba am lay. Kogi badagi khongja. Kaidawbudagi ya kano tawgrino. Accident gumra mai sokrino ba. 2020 ki ko. January date 13. Ya aduga jasan badi jasan de ko. Blog nam kana jabana jabani de blog nam dar kana di jade. No, blog number kan ta ni sa. Blog nam kana dai jari. Adum amna sa ga ina hadi tumna ba hida ka sisina. Kem jade de. Kem jade. Adu di asinda ko Indian liver yam fari ya da ko dagi. Adu ko wari ma dikhange. Nungai ba matam da dine. Mi se yam lai ko. Adu ai ki awa ba khwai de ta matam da. Adu da khar li ko. Adu ta la ga lepa sa. Se nak pang ga pang ga lepa sa. Masi khwai atang ma mi ni khal. Marup ta khangdi mari mata da khangna chana ba ta ni khangdi. Amra. Khawra kanu hai ni hoji ni se jai doi. Nang mo di lai he ki do mali. Sa ri me am da ma ba ngam do. Ida loi sang le. Ida ngam ji do. Rồi. Thóc ra. Ai ko ni ulingan ba mu itu je lo. Ai ko sida ni nam. Bada da ko ko ni woli u de ne. Magtada Empathy Now ki channel bu yengbiriba myam puno ku Empathy Now na taram no chari ngasi ki video sidi yamna no share video idoni kaidau ki habda khoi manipur gi chenama chabada ngauzabi hana mingna bedana ka we ko sense yam samjaba mai mo mai interview su ta ki pa aduga mai lifestyle aduga mana YouTube ta mong bang hak padagi mana haidi yumgi problem solve tor pa aduga mana mang thar pa akhoi maitei khatana tana notice pum mana mai video yang harau ba chak lam do chak lam ban ba pha wa du cha su yam ngam je ba ko ichan se aina su yam nuksi je ba duna akhoi ni pau khong na nga se je ma gi da chak saram dang chamin na mu bang tok ji bu di hai ba ko adu ai di mai do na kaim pe cha su ngam mo adu bu ma na ai cha chamin na si ngam do hona se do try to bani but ai ma ga chamin na phang do adu ne na ra we ichan do cham cham de yam nuksi akhoi mama khoi na su yamna mai video yang manunga yam nuksi hai ta re aduna mama ju pam boi bani na aina thawoi na chaling asi ichan na kaure ada chalaga makha ta bai ichan ga thainar matung na ju video hapsara kani aduga magi content oi doni ngasi di magi doina hap thoini adubu ai ngami makhai ichan gi mata na video khara hapsara ke samdai ga loina na badal yausara badal am ta hai ta biro adudi myam ichan Vietnam na chatlasi sabada ngausabi unawra jingasi Let's go, ma'am. Ini kali tahu ke? Hah? Yang kali tahu ke? Tahu tak? Sila ini sen betul na? Kai thongnya sih. Oh, pok apa thongnya? Aduga ada singgu juga tahu tak? Singgu jaring berapa? Singgu jaring deh. Ada di suruh lah. Suruh pok nanti tahu. Pok tahu kau. Pok masalah apa tahu lah? Ila punya mengai berapa kai kau? Halau. Siapa halau? Nangga boleh berapa? Sangsi. Aku sih pengwai. Dia sih pamo. Jaga kita kecil lepas. Ani. Hale lah, ibu kamu jangan. Oh. Kina mai ekdo. Cameraman ne. Nasi aina isan manakta lakpa si yam nungai. Ado isan je nervous yam sa ban interview ka tor aduna. Isan sam nei sina wai ta ko. Ado akhoi na adi yam ni yegim ko. Isan ni video sa. Ado sa ba yam ngamba do. Adum sa nga koi ba. Pi ngai de dum sa ra ko isan ta kamai ta. Cari, pi ngai de dum cari. Ado ka YouTube tor ke na asai yam sa ngami. Ai masih dia isaba angamba se mayam da uthok ke na khalak pra adum ai tor pra kamai de. Adu mana kan badi like ai gidi. Adi mina sum chana ba je si sa ba ji moi sum mi myam chana ri ba mong je si je aina sum moi khusa sum pam da ba moi presentation je pam da ba itara adi presentation pam da ba du dagi aina sumai cha di sumai cha ni gai khanja ba do ai sumai tham ni khan ba do adu sum ut pa pam ba dagi mi myam chana ba du da sum ai sum moi sum uli ai ut ken khan ba do dagi tau gi wan aduga ai si mak ne hakta aina ai am sa ba ngam me ut pa di ut pa na ai na te de ngam di ngam ni ko Azam sai dong, kemana digest tahu? Digest haji, tumbang am dewa, aku ni amna khanlam ni aku,
ꯁꯨꯛꯆꯝ ꯆꯥꯔꯒ ꯃꯥ ꯀꯃꯥꯏꯅ ꯇꯨꯝꯉꯝꯃꯤꯅꯣ ꯍꯥꯏꯅ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯩꯗꯤ ꯑꯌꯨꯛꯇ ꯁꯨꯝ ꯆꯥꯁꯜꯂꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯁꯨꯝ ꯆꯥꯁꯜꯂꯦ ꯑꯩꯗꯤ ꯑꯗꯨꯒ ꯍꯞꯇꯥꯗ ꯔꯦꯁꯁꯨ ꯄꯤꯕ꯭ꯔꯥ ꯔꯦꯁ ꯄꯤꯌꯦ ꯑꯗꯨꯒ ꯆꯥꯁꯟꯕ ꯆꯥꯁꯟꯕꯗꯤ ꯆꯥꯁꯟꯗꯦꯀꯣ ꯕ꯭ꯂꯣꯛ ꯅꯝ ꯀꯥꯟꯗ ꯆꯥꯕꯅꯤ ꯑꯗꯨ ꯕ꯭ꯂꯣꯛ ꯅꯝꯗ꯭ꯔꯀꯥꯟꯗꯗꯤ ꯆꯥꯗꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯀꯥꯟꯗꯅꯦꯕ ꯆꯥꯔꯤꯁꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯀꯥꯟꯗꯗꯤ ꯑꯩꯅ ꯆꯥꯔꯤꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯆꯥꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯇꯨꯝꯅꯕ ꯍꯤꯗꯥꯛꯀ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦꯕ ꯆꯥꯗꯦ ꯑꯗꯨꯗꯤ ꯀꯩꯝ ꯆꯥꯗꯦ ꯑꯗꯨꯗꯤ ꯍꯤꯗꯥꯛꯄꯨꯗꯤ ꯏꯟꯖꯤꯟ ꯂꯤꯚꯔ ꯌꯥꯝ ꯐꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒ ꯏꯆꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯅꯤ ꯑꯅꯤ ꯆꯤꯆꯦꯅ ꯑꯍꯟ ꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯑꯍꯟ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯌꯨꯝꯗ ꯑꯇꯩ ꯀꯅꯥ ꯂꯩꯅꯣ ꯃꯃꯥꯒ ꯕꯕꯥꯗꯤ ꯃꯃꯥꯒ ꯂꯩꯕ꯭ꯔꯥ ꯑꯩꯒ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥ ꯂꯩꯈꯤꯗꯕ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯀꯨꯏꯔꯦ ꯀꯨꯏꯔꯦ ꯀꯌꯥꯃꯨꯛ ꯄꯤꯛꯏꯉꯩꯗ ꯑꯣ ꯏꯆꯟꯅꯨꯄꯤ ꯗꯦꯔꯨꯃꯥꯁꯨ ꯑꯃꯠꯇ ꯃꯄꯥ ꯂꯩꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ ꯅꯨꯄꯥ ꯑꯩ ꯈꯟꯕꯗ ꯅꯨꯄꯥ ꯃꯌꯥꯝ ꯄꯣꯛꯑꯒ ꯄꯨꯟꯁꯤꯁꯦ 이거니 나는 크로스 톡 셀 게임을 왕다. ꯈꯪꯗꯕꯩꯅꯦ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯄꯣꯛꯑꯒ ꯚꯦꯂꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯆꯟꯒꯨꯝꯕ ꯅꯤꯉꯣꯜ ꯑꯃꯇꯪ ꯄꯣꯛꯆꯕꯗ ꯌꯥꯝ ꯚꯦꯂꯨ ꯂꯩꯅ ꯈꯜꯂꯤ ꯑꯗꯨ ꯋꯥꯈꯟꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯑꯗꯨ ꯋꯥꯈꯟꯗꯣ ꯑꯩ ꯌꯥꯝ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯋꯥꯈꯟꯗꯗꯤ ꯆꯨꯝꯃꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯍꯥꯏꯕꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯄꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯒꯨꯂꯤ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯄꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯨꯝꯕ ꯑꯃ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯄꯣꯛꯄꯅ ꯐꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯤꯁꯦ ꯅꯤꯁꯥ ꯆꯥꯕꯗꯨꯒ ꯑꯩꯒꯅꯦꯕ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯤꯁꯦ ꯀꯣ ꯆꯨꯝꯃꯤꯒ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯌꯨꯁꯂꯦꯁ ꯑꯣꯏꯕ ꯃꯤꯗꯨꯒꯅꯦꯕ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯤꯁꯦ ꯑꯐꯕ ꯃꯤꯗꯨꯒ ꯗꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯄꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯌꯣꯕ ꯅꯠꯇ꯭ꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯌꯣꯕ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯤꯗꯨꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯗꯗꯅ ꯐꯠꯇꯕ ꯃꯤꯗꯨꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧ ꯇꯥꯔꯒꯗꯤ ꯅꯨꯄꯤꯒꯤ ꯂꯦꯚꯦꯜꯁꯦ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯍꯟꯊꯅ ꯊꯝꯃꯦ ꯍꯥꯏꯁꯦ ꯋꯥꯍꯩꯁꯤꯅ ꯇꯥꯛꯄꯅꯦꯕ ꯆꯨꯝꯃꯦꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯅꯦꯒꯦꯇꯤꯚ ꯑꯃ ꯂꯩ ꯄꯣꯖꯤꯇꯤꯚ ꯑꯃ ꯂꯩꯌꯦꯕꯀꯣ ꯏꯆꯟꯅ ꯈꯜꯂꯤꯗꯨꯅ ꯈꯤꯇꯪ ꯅꯦꯒꯦꯇꯤꯚ ꯂꯣꯟꯗ ꯑꯣꯏꯈ꯭ꯔꯦꯕ ꯄꯣꯖꯤꯇꯤꯚ ꯈꯜꯂꯒꯅ ꯏꯆꯟꯒꯤ ꯊꯧꯅꯥꯗꯨꯒ ꯃꯌꯥꯝꯅ ꯀꯜꯂꯛꯇꯅ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯣꯏ ꯂꯥꯛꯑꯒ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯜꯂꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯗ ꯑꯐꯕ ꯃꯤꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕꯗꯨꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯤꯗꯣ ꯃꯥꯟꯅꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯎꯠꯂꯤꯗꯣ ꯃꯥꯅ ꯀꯝꯄꯦꯔꯤꯖꯟ ꯍꯥꯏꯁꯦ ꯃꯥꯟꯅ ꯑꯩꯒꯤ ꯃꯥꯟꯅꯕ ꯊꯣꯠꯇꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯊꯣꯠꯇꯗꯤ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯤ ꯌꯦꯡꯉꯤ ꯁꯨꯝ ꯀꯩꯁꯨ ꯁꯥꯔꯦ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯡꯒꯜꯅꯤꯀꯣ ꯑꯗꯨꯗꯩꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝ ꯍꯣꯠꯅꯕ ꯀꯟꯕ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥ ꯈꯣꯏꯅꯁꯨ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯗꯤ ꯁꯛꯅ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯕꯗꯣ ꯊꯧꯅꯥ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯍꯣꯠꯅꯔꯤ ꯂꯦꯞꯄ ꯍꯣꯠꯅ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨꯉꯁꯤ ꯈꯣꯡ ꯁꯣꯛ ꯃꯇꯨꯡꯗ ꯍꯣꯠꯅꯔꯝꯗ꯭ꯔꯒꯗꯤꯀꯣ ꯍꯣꯏ ꯅꯪ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯃꯣꯏꯕꯀꯣ ꯌꯧꯔꯣꯏ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯆꯟꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯉ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯁꯦ ꯈꯔ ꯃꯇꯥꯡꯗ ꯂꯥꯝꯕ ꯌꯥꯝ ꯄꯣꯛꯑꯦꯕ ꯅꯣꯏꯅꯤ ꯆꯥꯕ ꯀꯥꯟꯗ ꯑꯁ ꯀꯥꯟꯗꯦꯗ ꯑꯩꯁꯨ ꯂꯥꯝꯃꯦꯅ ꯆꯪꯉꯒ ꯆꯥꯛꯈꯨꯝꯗ ꯊꯤꯔ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯨꯁꯨ ꯄꯤꯕ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯑꯃ ꯇꯧ ꯀꯥꯟꯗ ꯃꯤꯅ ꯆꯥꯔ ꯎꯠꯂꯦ ꯈꯣꯠꯂꯦꯒꯤ ꯅꯠꯇꯕ ꯍꯣꯏ ꯄꯣꯠꯁꯦ ꯃꯤꯅꯤꯡ ꯑꯅꯤ ꯆꯠꯇ꯭ꯔꯥꯅꯦ ꯍꯣꯏ ꯍꯣꯏ ꯑꯃꯅ ꯅꯦꯒꯦꯇꯤꯚꯇ ꯆꯠꯈ꯭ꯔꯦ ꯀꯔꯤꯕꯨ ꯆꯥꯔꯨꯁꯦ ꯑꯃꯅ ꯍꯥꯏꯗꯤ ꯂꯥꯝꯍꯟꯕ ꯄꯣꯛꯍꯟꯕ ꯍꯥꯏꯁꯦ ꯑꯦꯄꯇꯥꯏꯠ ꯂꯥꯛꯍꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯒꯤ ꯈꯣꯡꯁꯦ ꯀꯩꯗꯧꯕꯗꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯤꯅꯣ ꯀꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯁꯣꯛꯈ꯭ꯔꯤꯅꯣꯕ 2020ꯒꯤꯀꯣ ꯖꯅꯋꯥꯔꯤ ꯗꯦꯠ 13 ꯅꯨꯃꯤꯠꯇꯨꯒ ꯑꯩꯈꯣꯏꯒꯤ ꯗꯗꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯨꯏꯔꯛꯇ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯤꯄꯥ ꯑꯍꯨꯝꯅꯤ ꯅꯨꯄꯤ ꯑꯃ ꯆꯤꯆꯦꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯀꯣ ꯆꯤꯆꯦꯅ ꯒꯨꯍꯥꯇꯤꯗ ꯊꯥꯖꯔꯦ ꯄꯤꯛꯏꯉꯩꯗꯅ ꯊꯥꯖꯔꯦꯀꯣ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯄꯗꯅ 9, 10 ꯇꯝꯕꯗ ꯗꯗꯥꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯅꯦꯕ ꯃꯥꯔꯀꯦꯠ ꯇꯧꯕ ꯆꯠꯄ ꯁꯣꯞꯄꯤꯡ ꯑꯗꯨꯁꯨ ꯁꯣꯞꯄꯤꯡ ꯇꯧꯔ ꯍꯜꯂꯛꯑꯦꯗꯅ ꯍꯜꯂꯛꯑꯒ ꯄꯣꯠ ꯆꯩ ꯑꯃꯅꯤ ꯂꯩꯈꯤꯒꯦꯅ ꯂꯩꯕ ꯗꯗꯥꯅ ꯑꯗꯩꯗꯤ ꯑꯩꯅ ꯃꯥꯒ ꯆꯠꯂꯒ ꯑꯃꯨꯛ ꯁꯣꯔꯣꯛꯇ ꯂꯥꯟꯊꯣꯛ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯍꯦꯛ ꯒꯥꯔꯤ ꯊꯣꯡꯁꯦ ꯍꯥꯡꯒꯦ ꯇꯧꯕ ꯈꯪꯍꯧꯗꯣꯏ ꯋꯥꯅꯤꯗ ꯑꯗꯨꯛꯁꯤꯡ ꯏꯁꯄꯤꯠꯇ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗ ꯀꯥꯔ ꯑꯃꯅꯀꯣ ꯊꯣꯝꯕ ꯍꯥꯏꯁꯦ ꯅꯥꯀꯟꯗꯒꯤ ꯈꯦꯠꯂ ꯆꯠꯈꯤꯕ ꯁꯨꯃꯥꯏꯅ ꯂꯩꯕꯗ ꯁꯨꯃꯥꯏꯅ ꯊꯣꯝꯕꯅꯤꯅ ꯁꯤꯁꯨ ꯇꯦꯛꯑꯦꯗꯅꯀꯣ ꯁꯤꯁꯨ ꯌꯣꯠ ꯐꯨꯝꯃꯦꯀꯣ ꯑꯗꯩꯗꯤ ꯁꯤꯗ ꯊꯣꯝꯕꯒꯤ ꯁꯤꯁꯤꯃꯨꯛ ꯄꯨꯡꯇꯦꯛ ꯇꯦꯛꯑꯦꯗꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯣꯡꯈꯥꯛꯂꯣꯡ ꯇꯥꯔꯦ ꯌꯥꯅꯨꯡꯁꯨ ꯍꯥꯞꯄꯦꯕ ꯁꯤꯁꯨ ꯂꯣꯏ ꯁꯣꯛꯄꯅꯦꯕ ꯂꯥꯏꯕꯛ ꯀꯩꯀꯥꯁꯦ ꯁꯦꯒꯥꯏ ꯀꯣꯛꯇꯕꯗꯤ ꯌꯥꯝ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯍꯣꯠꯅꯔꯝꯃꯤ ꯌꯥꯝ ꯀꯟꯅ ꯃꯐꯝ ꯑꯃꯗ ꯑꯃ ꯂꯥꯁꯇ ꯒꯨꯍꯥꯇꯤ ꯇꯥꯅ ꯆꯤꯆꯦꯅ ꯄꯨꯈꯠꯂꯛꯎ ꯍꯥꯏꯕꯗꯒꯤ ꯑꯁꯥꯝꯁꯦ ꯈꯔ ꯆꯥꯎꯋꯤꯗꯅꯀꯣ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯄꯁꯦ ꯌꯥꯝ ꯃꯇꯝ ꯆꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯟꯒꯅꯤ ꯍꯥꯏꯅꯗꯤ ꯗꯥꯛꯇꯔ ꯃꯌꯥꯝꯅ ꯍꯣꯠꯅꯔꯦꯀꯣ ꯑꯩꯁꯦ ꯅꯨꯃꯤꯠ 2 ꯒꯨꯝꯕꯁꯦ
ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯦ ꯁꯔꯖꯔꯤ ꯍꯧꯈꯤꯕ ꯄꯨꯔꯥ ꯈꯪꯒ꯭ꯌꯥꯟ ꯍꯔꯥꯎꯗꯤ ꯍꯔꯥꯎꯂꯝꯃꯦꯕ ꯁꯥꯔꯅ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯂꯩ ꯃꯤꯀꯞ ꯊꯣꯛꯂꯛꯀꯥꯟꯁꯤꯒ ꯑꯩꯁꯦ ꯈꯣꯡꯁꯦ ꯌꯥꯎꯒꯗꯧꯅ ꯕ꯭ꯔꯦꯟꯁꯤꯅ ꯐꯤꯜ ꯇꯧ ꯂꯩꯕ ꯌꯥꯎꯗꯦꯅ ꯈꯟꯗꯦꯕ ꯁꯦꯝꯈ꯭ꯔꯦ ꯁꯤꯅꯤ ꯑꯩꯁꯦ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯈꯣꯡ ꯁꯨꯏꯗꯤ ꯈꯪꯕ꯭ꯔꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯗꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯇꯥꯔ ꯑꯩꯁꯦ ꯈꯨꯠꯁꯦ ꯇꯦꯛꯑꯁꯦ ꯈꯪꯉꯦꯕꯀꯣ ꯃꯈꯣꯟ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯂꯦꯞꯈꯠꯀꯦ ꯇꯧ ꯀꯥꯟꯗ ꯁꯤꯁꯦ ꯌꯥꯟꯊꯔ ꯇꯨꯁꯤꯟꯈꯤꯕ ꯀꯥꯟꯗ ꯑꯗꯨꯗꯅ ꯈꯪꯉꯦꯕ ꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯇꯦꯛꯑꯒ ꯌꯥꯟꯕ ꯃꯥꯁꯤ ꯉꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯆꯠꯄ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯋꯥꯈꯜꯗꯕꯨꯗꯤ ꯈꯟꯖꯔꯦꯕ ꯍꯥꯏꯗꯤ ꯈꯨꯌꯥꯟꯗꯣ ꯄꯥꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯈꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯎ ꯀꯥꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯑ ꯊꯥꯡꯒꯠꯂꯒ ꯑꯗꯨꯝ ꯒ꯭ꯌꯥꯟꯗꯤ ꯄꯨꯔꯥ ꯇꯥ ꯂꯩꯕꯅꯤ ꯑꯩꯁꯦ ꯋꯥꯟꯊꯕ ꯈꯣꯠꯄ ꯇꯧꯗꯦꯕ ꯆꯩꯅꯥꯈꯣꯟꯗ ꯈꯥꯡꯕ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯒꯤ ꯂꯩꯔꯤꯕ ICU ꯔꯨꯝꯗꯨꯒ ꯏꯃꯥ ꯈꯪꯗꯦ ꯆꯤꯆꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯃꯃꯝ ꯆꯪꯉꯛꯄꯗꯣ ꯏꯅꯥꯎꯅꯨꯄꯥ ꯈꯪꯗꯦ ꯀꯞꯄ ꯑꯗꯨꯝ ꯂꯥꯛꯑꯒ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯅꯪ ꯍꯤꯡꯍꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯡꯕꯅꯦꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯅ ꯈꯜꯂꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯀꯞꯈꯠꯂꯛꯇꯅꯒ ꯇꯧꯔꯤꯁꯦꯅ ꯑꯗꯩꯗꯤ ꯑꯩꯅ ꯈꯣꯡꯁꯦ ꯁꯤꯗ ꯁꯤꯁꯤꯗꯅꯦ ꯇꯞꯅ ꯃꯥ ꯌꯦꯡꯕ ꯌꯥꯎꯔꯝꯗꯕ ꯕ꯭ꯔꯦꯟꯒ ꯄꯣꯛꯈꯥꯏꯔꯦ ꯇꯧꯕ ꯍꯣꯏ ꯌꯥꯎꯗꯕꯩꯅꯤꯅ ꯃꯣꯏ ꯃꯌꯥꯝꯅ ꯀꯞꯄꯣꯠꯇꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯗꯤ ꯁꯩꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯁ ꯑꯩꯅ ꯄꯤꯛꯊꯈ꯭ꯔꯒꯗꯤ ꯃꯣꯏꯁꯦ ꯀꯞꯄꯗ ꯂꯣꯏꯔꯅꯤꯅ ꯃꯣꯏꯒꯤ ꯈꯜꯂꯒ ꯍꯤꯡꯁꯤꯗꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯎ ꯐꯪꯍꯧꯕꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯕꯠ ꯄꯨꯟꯁꯤꯁꯤꯗꯤ ꯐꯪꯅ ꯑꯗꯨꯝ ꯂꯣꯏꯔꯅꯤꯗꯤ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯁꯤꯟꯕꯗꯨꯁꯨ ꯌꯥꯝ ꯃꯇꯝ ꯆꯪꯈꯤꯀꯣ ꯑꯋꯥꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯒ ꯈꯣꯡ ꯌꯣꯠ ꯍꯥꯞꯄꯒ ꯇꯞꯅ ꯇꯞꯅ ꯆꯠꯂꯛꯄ ꯉꯝꯗꯕ ꯑꯁꯤꯁꯤꯃꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯅꯗꯤ ꯈꯟꯈ꯭ꯔꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯍꯤꯞꯅ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯉꯝꯒꯅꯤ ꯑꯩ ꯇꯧ ꯇꯥꯔꯅꯤ ꯇꯝꯃꯒꯦꯅ ꯇꯝꯕꯗ ꯆꯠꯄ ꯆꯩꯁꯨ ꯄꯥꯏꯔ ꯇꯝ ꯇꯥꯏ ꯆꯩꯁꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯄ ꯆꯩꯁꯨ ꯄꯥꯏꯔꯒꯗꯤ ꯆꯠꯂꯣꯏ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯥꯏꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯇꯨꯁꯤꯟꯒꯅꯤ ꯒꯥꯔꯤꯗꯨ ꯊꯧꯔꯛꯀꯅꯤꯅ ꯉꯁꯤ ꯊꯧꯔ ꯂꯥꯛꯏꯁꯤ ꯅꯪ ꯃꯅꯥꯛ ꯇꯥꯅ ꯊꯧꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯗꯁꯨ ꯊꯧꯅꯥ ꯑꯣꯏꯖꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯩꯁꯨ ꯉꯁꯤ ꯑꯗꯨꯅ ꯃꯈꯣꯏꯗꯁꯨ ꯊꯧꯅꯥ ꯑꯣꯏꯅꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯈꯣꯡ ꯁꯣꯏꯔꯦ ꯈꯨꯠ ꯁꯣꯏꯔꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯁꯟꯈꯤꯕꯗꯣ ꯂꯩꯁꯟꯗꯅꯕ ꯅꯣꯏꯁꯨ ꯃꯥꯒꯤ ꯇꯦꯂꯦꯟ ꯑꯃꯗꯤ ꯂꯩꯗꯅꯀꯣ ꯑꯗꯨ ꯇꯦꯂꯦꯟꯗꯣ ꯄꯨꯊꯣꯔꯛꯎ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯤꯗ ꯑꯗꯣ ꯏꯆꯟꯁꯦ ꯍꯥꯏꯗꯤ ꯆꯪꯉꯛꯄꯗ ꯃꯥ ꯈꯤꯇꯪ ꯀꯦꯖꯔꯝꯗꯦ ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯦꯔ ꯊꯣꯛꯂꯛꯄꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯛ ꯐꯖꯔ ꯂꯩꯔꯝꯃꯦ ꯃꯁꯛꯁꯦ ꯑꯩꯅ ꯀꯦꯔꯣꯏꯒꯦ ꯇꯧꯔꯝꯕꯅꯤꯗ ꯑꯗꯨ ꯈꯔ ꯁꯨꯝ ꯀꯦꯁꯜꯂꯁꯤꯔ ꯑꯗꯨ ꯁꯤꯝꯄꯜ ꯋꯥꯔꯤꯅꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯥꯒ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯁꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤꯗꯧꯗꯤ ꯆꯥꯕ ꯉꯝꯗꯦ ꯍꯥꯟꯅ ꯌꯥꯝ ꯆꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯦꯞꯈꯤꯕꯗꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯡꯗꯥꯡꯁꯦ ꯑꯃꯨꯛ ꯌꯥꯝ ꯆꯥꯒꯟꯗ꯭ꯔꯦ ꯑꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯈꯣꯡ ꯎꯞꯄꯤꯁꯦ ꯐꯩꯒꯟꯗ ꯁꯥꯏ ꯃꯄꯥꯗꯩꯅꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯊꯨꯅ ꯅꯣꯏꯈꯠꯂꯦ ꯍꯥꯏꯇꯥꯔꯦ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯕꯗꯤ ꯖꯤꯝ ꯁꯥꯟꯅꯕꯅ ꯀꯥꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯏꯁꯥꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯕ ꯍꯣꯏ ꯑꯗꯨꯗꯣ ꯍꯥꯟꯅꯗꯩ ꯄꯥꯝꯃꯛꯄꯅꯤꯅꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯃꯇꯥꯡꯗꯣ ꯄꯥꯝꯕꯣꯝꯒ ꯁꯨꯛ ꯄꯤꯛꯁꯤꯜꯂꯒ ꯃꯤꯗꯣ ꯃꯤꯗꯤ ꯂꯝꯖꯦꯟ ꯌꯥꯝ ꯆꯦꯜꯂꯤꯗ ꯃꯤ ꯂꯝꯖꯦꯟ ꯂꯝꯗꯗꯤ ꯆꯦꯟꯕꯩꯗꯣ ꯑꯗꯨꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯟꯒꯅꯦꯕꯀꯣ ꯕ꯭ꯂꯦꯗ ꯀꯧꯋꯦꯕꯀꯣ ꯑꯗꯨꯗꯣ ꯇꯣꯉꯥꯟꯅꯈꯩ ꯂꯩꯔꯒ ꯁꯤꯜꯂ ꯊꯣꯛꯑꯅꯤꯅ ꯑꯗꯨ ꯄꯥꯟꯁꯤꯜꯂ ꯆꯦꯟꯗꯣꯏꯕ ꯑꯗꯨ ꯑꯣꯟꯂꯤ ꯆꯦꯟꯕꯒꯤ ꯈꯛꯇꯅꯤ ꯑꯇꯩ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯇꯩ ꯀꯔꯤꯝꯇ ꯇꯧꯅꯕ ꯅꯠꯇꯦ ꯑꯣꯟꯂꯤ ꯆꯦꯜꯂꯝꯗꯥꯏꯒꯤꯅꯦ ꯑꯗꯨꯗꯣ ꯌꯣꯠꯇꯧ ꯁꯨꯃꯥꯏꯅ ꯀꯣꯟꯕꯅꯦ ꯈꯣꯏ ꯇꯧꯅ ꯄꯩꯁꯥꯗꯤ ꯇꯥꯡꯉꯝꯒꯅꯤꯀꯣ ꯑꯗꯨꯗꯣ 1.5 ꯍꯧꯋꯤ ꯑꯇꯥꯡꯕ ꯂꯩ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤꯅꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯨꯝꯅꯩ ꯈꯣꯡ ꯎꯞꯄꯒꯗꯤ ꯆꯦꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯅ ꯍꯣꯏ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯃꯃꯜꯁꯦ ꯁꯤꯅ ꯁꯤꯁꯦ 3.5 ꯃꯅꯥꯛ ꯇꯥꯒꯤ 3.5 ꯍꯥꯏꯁꯤ ꯀꯩꯅꯣ 3.5 ꯑꯣ ꯂꯣꯏꯅꯃꯛ ꯄꯥꯔꯒ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯇꯥꯡꯖꯥꯠꯅꯤꯅꯦꯀꯣ ꯁꯤꯁꯦ ꯈꯨ ꯆꯤꯡꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯇꯦꯛꯁꯦ ꯈꯨ ꯆꯤꯡꯗꯣꯏꯅꯦꯕ ꯁꯤꯁꯦ ꯇꯣꯉꯥꯟꯅ ꯁꯤꯅ ꯂꯩꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯑꯇꯥꯡꯕ ꯂꯩꯒꯦꯔꯥ ꯑꯍꯣꯡꯕ ꯂꯩꯒꯦꯔꯥ ꯑꯗꯨꯒ ꯈꯣꯡꯄꯥꯛꯁꯦ ꯑꯗꯨꯁꯨ ꯇꯣꯉꯥꯟꯅ ꯏꯆꯟꯅ ꯂꯩꯔꯒ ꯑꯦꯁꯦꯝꯕꯜ ꯇꯧꯗꯣꯏꯅꯦ ꯍꯥꯏꯁꯦ ꯃꯥꯏꯛꯁꯦ ꯑꯍꯣꯡꯕ ꯂꯩꯁꯤꯔꯥ ꯇ꯭ꯔꯥꯏꯄꯣꯠ ꯑꯍꯣꯡꯕ ꯂꯩꯁꯤꯔꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯦꯕ ꯂꯣꯏꯅꯃꯛꯁꯦ ꯐꯩꯒꯟꯗ ꯎꯞꯄꯤꯕ ꯁꯤꯁꯇꯦꯝꯁꯦ ꯁꯤꯁꯨ ꯈꯤꯇꯪ ꯍꯣꯡꯇꯛ ꯌꯥꯏ ꯑꯇꯥꯡꯕ ꯌꯥꯏ ꯂꯣꯏꯅꯃꯛꯁꯦ ꯇꯥꯡꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯈꯣꯡ ꯁꯤ ꯈꯨꯁꯦ ꯁꯤꯗ ꯀꯔꯣꯔ ꯑꯃ ꯄꯤꯕ ꯂꯩ 90 ꯂꯥꯛ 60 ꯂꯥꯛ 25 30 ꯂꯥꯛꯀ ꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯕꯒꯤꯗꯤ ꯎꯄꯥꯏꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯂꯥꯛ 1.5ꯗꯒꯤ ꯑꯗꯨꯝ ꯍꯧꯋꯤ ꯍꯥꯏꯇꯥꯔꯦ ꯈꯣꯡꯁꯦ 80,000ꯗꯩꯁꯨ ꯍꯧꯋꯤ ꯑꯗ ꯈꯤꯇꯪ ꯀꯝꯐꯣꯔꯠ ꯄꯥꯝꯃꯒꯗꯤ 1.5 ꯂꯥꯛ 2 ꯑꯗꯨꯃꯥꯏꯗꯒꯤ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯐ ꯇꯥꯏꯝꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤ ꯂꯥꯏꯐ ꯇꯥꯏꯝ ꯋꯥꯔꯦꯟꯇꯤ ꯆꯍꯤ 3ꯅꯤ ꯆꯍꯤ 3ꯗꯤ ꯂꯣꯏꯈ꯭ꯔꯦ
ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯍꯤ 5-6 ꯆꯪꯁꯤꯜꯂꯦ ꯍꯧꯖꯤꯛ ꯀꯔꯝ ꯀꯥꯟꯗ ꯌꯥꯔꯣꯏ ꯀꯩꯝꯇ ꯇꯝ ꯉꯝꯗꯦ ꯑꯗꯨ ꯌꯥꯗꯕꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯦꯟ ꯇꯥꯟ ꯂꯩꯇꯕ. ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯤꯡꯕꯨꯗꯤ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯁꯦꯜ ꯆꯪꯕꯒꯤ ꯂꯝꯕꯤꯗꯤ ꯌꯥꯝ ꯂꯩꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥ ꯐꯪꯉꯦ ꯍꯧꯖꯤꯛ ꯁꯤ ꯍꯥꯞꯄꯦꯀꯣ ꯃꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯈꯣꯠꯄ ꯌꯥꯝ ꯑꯩ ꯍꯩꯅꯗꯦꯕ ꯑꯩꯗꯤ ꯑꯁꯦꯡ ꯑꯁꯦꯡꯕꯗ ꯍꯥꯏꯕ ꯌꯥ ꯐꯥꯎꯗ ꯁꯤ ꯁꯦꯠ ꯍꯥꯞꯄꯅꯤꯅꯀꯣ ꯁꯦꯠ ꯑꯃ ꯍꯥꯏꯁꯤ ꯀꯩꯅꯣ? ꯄꯨꯟꯅ 3-4ꯁꯦ ꯑꯣ ꯄꯨꯂꯞꯇꯣ. ꯍꯥꯞꯄꯅꯤꯅꯀꯣ ꯃꯇꯦꯛ ꯑꯃ ꯁꯤ ꯀꯦꯜꯂꯤꯗꯣ ꯎꯔꯦ ꯎꯔꯦ. ꯁꯤ ꯀꯦꯟꯕꯗ ꯁꯤꯁꯤꯒꯤꯗꯃꯛꯇꯅ ꯑꯩ ꯑꯃꯈꯛꯇ ꯁꯤꯅ ꯌꯥꯗꯦꯕ ꯍꯣꯏꯅꯦ. ꯎꯞꯄꯤꯅꯦꯕ ꯑꯗꯨꯅ ꯁꯦꯠꯇꯨꯃ ꯁꯤꯟꯇꯥꯏ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯀꯅꯤ ꯑꯃꯔꯣꯝꯗ ꯈꯟꯖꯤꯜꯂꯒꯗꯤꯀꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯕꯣꯗꯤ ꯄꯥꯔꯠ ꯃꯌꯥꯝꯁꯦ ꯑꯃꯃꯝ ꯈꯥꯏꯗꯣꯛꯑꯒ ꯄꯩꯁꯥ ꯃꯁꯤꯡ ꯊꯤ ꯌꯥꯕꯖꯥꯠꯅꯤꯀꯣ. ꯃꯥꯅꯦ ꯃꯥꯅꯦ ꯅꯪ ꯀꯔꯣꯔ ꯑꯃꯗꯤ ꯍꯦꯜꯂꯤꯕ ꯈꯣꯡ ꯑꯃꯗ ꯃꯤ ꯑꯃꯁꯦ ꯀꯔꯣꯔꯄꯇꯤꯗꯤ ꯍꯦꯜꯂꯤꯕ ꯃꯥꯅꯦ. ꯃꯥꯅ ꯄꯣꯀꯦꯠꯇ ꯐꯤꯀꯥꯎꯗ ꯁꯦꯟ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯈꯪꯗꯦ. ꯅꯠꯇꯦ ꯅꯪ ꯋꯥ ꯉꯥꯡꯕ ꯍꯩꯕꯩꯔꯥ ꯁꯛ ꯐꯖꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯨꯝ ꯅꯪ ꯈꯟꯕꯗ ꯆꯥꯕ ꯌꯥꯝ ꯑꯩꯅ ꯉꯝꯕꯩꯔꯥ ꯁꯨꯝ ꯈꯟꯕꯗ ꯑꯩ ꯁꯛ ꯐꯖꯕꯩꯅꯦꯅ ꯈꯜꯂꯦ. ꯆꯨꯝꯃꯤ ꯐꯖꯅ ꯆꯨꯝꯃꯤꯀꯣ ꯁꯛ ꯐꯖꯕꯩꯅꯦꯕ. ꯃꯃꯥꯅꯁꯨ ꯍꯥꯏ ꯊꯧꯅꯥ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯉꯥꯏ ꯎꯅꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯅꯁꯨ ꯎꯅꯅꯤꯡꯕ ꯑꯗꯩꯗꯤ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯎꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯇꯥꯇꯣꯟꯒ ꯅꯣꯏꯅꯤ ꯐꯝꯕꯩꯗꯣ ꯍꯣꯏ ꯍꯣꯏ. ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯀꯥꯟꯗ ꯅꯪꯒꯤ ꯁ꯭ꯇꯣꯔꯤꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯖꯤꯟꯕꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯍꯟꯗꯛꯀꯤ ꯆꯠꯂꯗꯤ ꯏꯆꯟꯁꯦ ꯎꯅꯗꯕ ꯌꯥꯗꯦꯅ ꯑꯗꯨꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯁꯥꯝꯗꯒꯤ ꯅꯠꯇ꯭ꯔꯣ? ꯑꯁꯥꯝꯒꯤ ꯁꯤꯕꯁꯥꯒꯔ ꯀꯧꯕ ꯁꯤꯕꯁꯥꯒꯔ. ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯀꯣ ꯑꯣ ꯑꯁꯥꯝꯁꯦ ꯃꯩꯇꯩ ꯀꯌꯥꯝ ꯂꯩꯒꯦ ꯑꯁꯥꯝꯗ? ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯔ ꯄꯤꯛꯅ ꯇꯥꯕ ꯈꯨꯟꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯄ꯭ꯔꯣꯄꯔ ꯑꯁꯥꯃꯤꯁ ꯃꯔꯛꯇꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯁꯥꯔꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯀꯁꯥꯔ ꯍꯥꯏꯅ ꯈꯪꯉꯤꯁꯦ ꯀꯁꯥꯔꯅꯒ ꯖꯤꯔꯤꯒ ꯅꯛꯅꯔꯦꯕ ꯑꯣ. ꯖꯤꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯅꯦꯕꯀꯣ ꯑꯥ. ꯈꯤꯇꯪꯗ ꯉꯥꯏꯔꯦ ꯕꯣꯔꯗꯔ ꯑꯃꯠꯇꯅꯦ ꯑꯣ. ꯑꯗꯨꯅ ꯃꯣꯏ ꯌꯥꯝ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯑꯗꯣꯝꯗ ꯇꯥꯔꯤꯁꯦ ꯕꯪꯒꯥꯂꯤ ꯌꯥꯝ ꯇꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯇꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯕꯤꯁꯅꯨꯄꯨꯔꯤꯌꯥ ꯀꯥꯏꯅ ꯇꯥꯕꯤꯔꯕ ꯇꯥꯏ ꯃꯣꯏ ꯇꯥꯏ ꯅꯤꯡꯊꯧꯈꯣꯡꯗꯒ ꯂꯩꯕꯗꯣ. ꯕꯠ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕꯒ ꯃꯣꯏꯒ ꯌꯥꯝ ꯑꯣ ꯊꯤꯅ ꯈꯦꯠꯅꯔꯦ ꯈꯦꯠꯅꯩꯌꯦꯕꯀꯣ. ꯃꯣꯏꯗꯤ ꯃꯔꯣꯟ ꯃꯔꯤ ꯕꯪꯒ꯭ꯂꯥꯗ ꯑꯃꯨꯛ ꯉꯥꯡꯉꯦ ꯑꯣ. ꯃꯁꯛꯁꯨ ꯄꯨꯔꯥ ꯃꯌꯥꯡ ꯃꯥꯜꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯁꯣꯁꯥꯏꯇꯤ ꯇꯥꯏ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯇꯥꯕꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯀꯣ ꯑꯣ. ꯑꯗꯨ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁꯁꯦ ꯍꯣꯖꯥꯏ ꯍꯥꯏꯁꯦ ꯑꯣ. ꯍꯣꯖꯥꯏꯁꯤꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯔꯣꯝꯗꯩ ꯈꯔ ꯅꯛꯅꯔꯛꯑꯅꯤꯀꯣ ꯅꯛꯄ ꯍꯥꯏꯁꯦ ꯄꯨꯡ 8-ꯃꯨꯛꯇꯤ ꯆꯪꯒꯅꯤꯀꯣ ꯒꯥꯔꯤꯗ ꯍꯣꯖꯥꯏꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯃꯩꯇꯩ ꯑꯁꯥꯝꯗ ꯍꯥꯏꯔꯒꯅ ꯑꯁꯥꯃꯤꯁ ꯑꯍꯨꯝꯒ ꯍꯥꯏꯁꯦ ꯑꯁꯥꯝꯒꯤ ꯄꯤꯌꯣꯔ ꯑꯣꯔꯤꯖꯤꯟꯒꯨꯝꯕꯅꯦꯕ ꯃꯣꯏ ꯃꯔꯛꯇ ꯇꯥꯏꯑꯕ ꯑꯩꯈꯣꯏꯅ ꯑꯣ. ꯑꯩꯈꯣꯏꯁꯨ ꯈꯜꯂꯦꯕ ꯌꯨꯝ 100-ꯃꯨꯛꯇ ꯈꯨꯟ ꯄꯤꯛꯅꯈꯩ ꯅꯤꯡꯊꯧ ꯃꯇꯝꯗꯩ ꯇꯥꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯡꯉꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯦꯁꯟ ꯂꯤꯛꯄꯅ ꯃꯔꯝ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯠꯄ ꯌꯥꯝ ꯄꯥꯡꯊꯣꯛꯄ ꯉꯝꯖꯗꯦ ꯊꯥꯕꯜꯇꯪ ꯆꯣꯡꯉꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯈꯛꯇ ꯄꯤꯛꯅ ꯍꯦꯛ ꯆꯣꯡꯖꯩ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯣꯖꯥꯏꯅ ꯂꯩꯔꯤꯕ ꯄꯥꯡꯒꯟ ꯊꯣꯛꯏꯕ ꯑꯗꯨꯒ ꯐꯪꯁꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯩ ꯀꯧꯊꯔꯛꯄꯅꯤ ꯈꯪꯗꯦꯀꯣ ꯍꯣꯏ. ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯥꯡꯒꯟꯗ ꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ 100-ꯃꯨꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯀꯣꯏꯁꯤꯜꯂ ꯂꯩꯅꯤ ꯑꯁꯥꯝꯁꯤꯅ ꯑꯣ. ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯑꯥꯗ ꯂꯩꯀꯥꯟꯗꯅꯦ ꯍꯥꯏꯕꯗꯤ ꯕ꯭ꯔꯗꯔꯕꯨꯗꯤ ꯃꯅꯤꯄꯨꯔꯗꯤ ꯁꯨꯝ ꯂꯥꯛꯑꯦꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯝꯗꯣꯏꯅꯦꯕ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯣ ꯃꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯎꯕꯗ ꯃꯅꯤꯄꯨꯔꯁꯦ ꯈꯟꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯁꯦ ꯐꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯥꯎꯗꯣꯏꯅꯦ ꯑꯩꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯤꯗ ꯍꯟꯗꯛ ꯂꯥꯟ ꯑꯣꯏꯈꯤꯕ ꯃꯇꯥꯡꯗꯣ ꯏꯆꯤꯜ ꯏꯅꯥꯎꯈꯩꯁꯤꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏ ꯑꯩꯈꯣꯏ ꯈꯔꯇ ꯑꯣꯏꯁꯨ ꯈꯥꯏꯁꯤ ꯌꯨꯝ ꯂꯤꯛꯅ ꯇꯥꯔꯁꯨ ꯑꯗꯨꯒ ꯀꯌꯥꯝ ꯊꯣꯛꯄ ꯌꯦꯡꯁꯦꯅ 3,000-ꯃꯨꯛ ꯊꯣꯛꯏ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯆꯦꯛ ꯕꯦꯛ 2-3-4ꯇꯪꯁꯨ ꯊꯤꯟꯕ ꯌꯥꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯎꯠꯁꯦꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯕꯤꯗ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯧꯔꯛꯐꯝ ꯅꯨꯡꯁꯤꯗꯕ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯈꯪꯉꯤꯅꯤ ꯎꯗ꯭ꯔ ꯆꯠꯇ꯭ꯔꯒꯁꯨ ꯏꯄꯥ ꯏꯄꯨ ꯊꯤꯔꯨꯕ ꯀꯥꯟꯗ ꯍꯧꯔꯛꯐꯝ ꯍꯥꯏꯕꯁꯤꯗꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛꯇꯩ ꯉꯥꯛꯇꯅꯤ ꯂꯈꯥꯁꯨ ꯑꯣꯏꯅ ꯇꯥꯁꯅꯨ ꯑꯗꯨꯅ ꯌꯨꯝꯐꯝ ꯍꯥꯏꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯁꯨꯔꯒ ꯃꯄꯥꯟꯗ ꯇꯥꯈ꯭ꯔꯦ ꯈꯜꯂꯣꯕ आदे दम आंगांग चावरनी खल्लो स्कूलिंग जो आरे तवरनी खल्लो लइकाई दुम नोय मते गथा तारा खल्लदि लइकाई ओलनिबा आंगांग सिंग स्कूल कारा बनिना आदे दम थबक सुरा बनिना दम आगी मी ओइरानी बको अदुबु युम हाबदि मणिपुर ओइदोइनि नत्रा अदमाइना लोइना मक्से चोइरा ताबै वानी हरक फमाइदि सिनि नत्रा अदना हिंगिङाइदा नोसिनसि इमा सेन खतनि लेपनासि अंगम अंगम मतेंग तौनसिको अतेंग हाइसे सेन खता नतेको माने सेल खता नते कोगी पुनिंग वाहै को अदला लेपिबा वता होय माबु मोटिवेट तौबिबा अवाबदा लेपा को आइजु काउदे आइना आईसीयू दा लैबा कांदा आइनाक्ता लाखिबा मियोइसिंग लोइना नोट तौसिन थमी कोकता आइबु हंगबा लाकपसिंग याम नुसी अदुगा वारी मदि खांगे नुंगाइबा मतमददिने मीसे
ꯃꯌꯥꯝ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯈꯔ ꯂꯤꯛꯏꯀꯣ ꯑꯗꯨꯗ ꯂꯥꯛꯑꯒ ꯂꯦꯞꯄꯁꯦ ꯁꯦꯠꯅ ꯄꯥꯡꯒꯦꯔꯥ ꯄꯥꯡꯒꯦꯔꯥ ꯂꯦꯞꯄꯁꯦ ꯃꯁꯤ ꯈ꯭ꯋꯥꯏ ꯑꯇꯥꯡꯕ ꯃꯤꯅꯤ ꯈꯜꯂꯦ ꯃꯔꯨꯞꯇ ꯈꯪꯗꯦ ꯃꯔꯤ ꯃꯇꯥꯗ ꯈꯪꯗꯦ ꯈꯪꯅ ꯆꯥꯟꯅꯕꯗꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯔꯤ ꯃꯇꯥꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥ ꯃꯌꯥꯝꯁꯦ ꯁꯣꯝꯗꯁꯨ ꯑꯩ ꯂꯥꯛꯈ꯭ꯔꯦꯀꯣ ꯈꯣꯡ ꯈꯨꯠ ꯃꯩꯗ ꯇꯠꯈꯤꯕ ꯗꯗꯥ ꯑꯃ ꯂꯩꯕꯗꯣ ꯈꯪꯕꯤꯀꯣ ꯑꯣ ꯁꯤꯗ ꯂꯩꯁꯤꯗꯤ ꯑꯗꯨ ꯇꯥꯟꯅ ꯑꯩ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯏꯆꯟꯒꯤ ꯌꯨꯝꯕꯨꯗꯤ ꯅꯛꯅꯩꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯃꯃꯥꯡ ꯆꯍꯤ ꯃꯃꯥꯡꯗꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯆꯠꯂ ꯎꯅꯅꯤꯡꯉꯤ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯈꯜꯂꯦ ꯑꯗꯣ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯏꯃꯥꯁꯤꯡꯅ ꯂꯨꯟ ꯇꯧꯔꯛꯄꯗ ꯏꯃꯥꯇꯧ ꯈꯜꯂꯦ ꯍꯥꯏꯗꯤ ꯄꯣꯛꯄꯤꯕ ꯃꯃꯥ ꯈꯛꯇ ꯅꯠꯇꯕꯤꯗ ꯅꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯃꯨꯡꯗ ꯄꯣꯊꯥꯔ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯤꯗ ꯁꯦꯟ ꯈꯔ ꯈꯤꯇꯪ ꯇꯨꯡꯁꯤꯜꯂꯒ ꯉꯁꯤ ꯂꯥꯛꯇꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯐꯥꯎ ꯌꯧꯔꯛꯏꯁꯤꯡꯁꯦ ꯈꯜꯂ ꯅꯪꯅ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯝꯃꯤꯅꯦꯕꯀꯣ ꯑꯩ ꯌꯧꯔꯛꯏꯁꯤꯡꯁꯦ ꯑꯝꯇꯪ ꯈꯟꯈ꯭ꯔꯕ ꯑꯩꯗꯤꯀꯣ ꯆꯠꯀꯅꯤ ꯃꯅꯤꯄꯨꯔ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯇꯤꯀꯦꯠ ꯀꯛꯄꯒꯁꯦ ꯑꯝꯇ ꯈꯪꯉꯣꯏ ꯑꯩ ꯀꯛꯈ꯭ꯔꯦ ꯕꯕꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩ ꯈꯣꯡ ꯋꯥꯔꯤ ꯍꯥꯏꯗꯅ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯃꯤꯕꯗ ꯊꯤꯡꯕ ꯌꯥꯗꯦ ꯑꯩꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯣ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯆꯠꯂꯦ ꯏꯆꯟꯕꯨꯁꯨ ꯎꯅꯒꯅꯤ ꯈꯜꯂ ꯎꯅꯩꯀꯣ ꯑꯇꯩꯁꯨ ꯑꯃꯅꯤ ꯎꯅꯅꯤ ꯈꯜꯂꯤ ꯑꯗꯨꯁꯤꯡꯁꯨ ꯎꯅꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯍꯥꯏꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯇꯞꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯏꯆꯟ ꯎꯅꯕꯩ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯤ ꯑꯗꯨꯗꯩꯗꯨꯒ ꯑꯦꯚ꯭ꯔꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯏꯆꯤꯟ ꯏꯅꯥꯎ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯣꯏꯕꯁꯤꯡ ꯈꯤꯇꯪꯈꯛ ꯐꯤꯕꯝ ꯁꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯐꯤꯕꯝ ꯆꯥꯗꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ 200-300 ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯥꯛ ꯆꯥꯅꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯒꯅꯤ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯆꯨꯝ ꯆꯪꯉ ꯂꯩꯕꯗꯣ ꯏꯃꯨꯡꯗ ꯑꯗꯨ ꯁꯨꯝ ꯃꯃꯥ ꯂꯩꯕꯗꯣ ꯕꯕꯥꯁꯤꯡꯅ ꯄꯨꯊꯣꯛꯑꯒꯀꯣ ꯄꯨꯊꯣꯛꯄꯤꯔꯣ ꯍꯣꯏ ꯍꯣꯏ ꯃꯥ ꯆꯠꯄꯗ ꯈꯤꯇꯪ ꯀꯥꯏꯒꯦꯔꯥ ꯏꯀꯥꯏꯍꯟꯕꯤꯒꯅꯨ ꯂꯣꯏꯅꯃꯛ ꯃꯤꯠ ꯎꯕꯅꯤ ꯈꯪꯗꯦ ꯎꯗꯕꯅꯤ ꯈꯪꯗꯦ ꯂꯩꯗꯅ ꯈꯔ ꯑꯃ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏ ꯈꯨꯠꯅꯐꯥꯎ ꯆꯥ ꯉꯝꯗꯦ ꯃꯥꯏ ꯋꯥꯏꯐꯇ ꯏꯟꯕꯤ ꯍꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯃꯣꯏꯅꯁꯨ ꯑꯩ ꯂꯥꯛꯄꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯒ ꯅꯪ ꯎꯅꯔꯒ ꯃꯣꯏꯅ ꯌꯦꯡꯉꯝꯗꯣꯏꯁꯦ 100% ꯍꯔꯥꯎꯔꯗꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯅꯁꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯒ ꯆꯠꯄ ꯌꯥꯏ ꯅꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯍꯣꯏ ꯄꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯣꯏꯔꯤꯕ ꯈꯨꯟꯅꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯏꯆꯟ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯔ ꯊꯧꯒꯠꯄꯤꯌꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯊꯧꯒꯠꯄ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄ ꯍꯥꯏꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅꯁꯨ ꯌꯥꯗꯦ ꯄꯩꯁꯥꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯤꯀꯣ ꯌꯥꯏ ꯄꯩꯁꯥ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯨꯝꯃꯤ ꯊꯧꯒꯠꯂꯒ ꯑꯗꯨꯅ ꯄꯩꯁꯥ ꯊꯣꯛꯄꯒꯤ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯗꯗꯥꯁꯤꯗ ꯍꯥꯏꯔꯁꯦꯕꯀꯣ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯃꯈꯨꯠ ꯁꯤꯗ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯔꯦ ꯁꯤꯗ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯔꯦꯀꯣ ꯃꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯄꯨꯛꯅꯤꯡ ꯐꯅ ꯌꯥꯝ ꯋꯥꯈꯜ ꯊꯧꯒꯠꯂꯒꯁꯨ ꯃꯥꯒꯤ ꯄꯩꯁꯥ ꯊꯣꯛꯅꯕ ꯂꯝꯕꯤꯁꯦ ꯂꯩꯇꯕꯅꯤꯅ ꯄꯩꯁꯥ ꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨ ꯆꯨꯝꯃꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯗꯥꯁꯤꯅ ꯍꯣꯠꯅꯔꯤꯁꯦ ꯌꯦꯡꯉꯣ ꯃꯥꯁꯦ ꯃꯈꯨꯠ ꯁꯨꯞꯅꯒꯤ ꯑꯣꯏꯅꯥꯁꯤꯅ ꯇꯣꯛꯁꯤ ꯄꯥꯏꯔꯒ ꯇꯧꯔꯒꯅꯦ ꯃꯥ ꯍꯤꯡꯒꯣꯜ ꯃꯌꯥꯝ ꯀꯣꯏꯔꯤꯁꯦ ꯑꯗꯣ ꯍꯤꯡꯒꯣꯜ ꯄꯨꯔꯥ ꯀꯣꯏꯕ ꯍꯥꯏꯁꯦ ꯐꯥꯔꯝ ꯇꯧꯋꯦ ꯐꯖꯅ ꯆꯥꯎꯅ ꯍꯦꯟꯖꯥꯡ ꯆꯥꯎꯅ ꯅꯥꯄꯤ ꯐꯥꯔꯝ ꯇꯧꯋꯤ ꯑꯗꯨꯕꯨ ꯐꯥꯔꯝ ꯇꯧꯕꯁꯦ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯃꯤ ꯈꯛꯇꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕꯒꯤ ꯃꯔꯝꯁꯦ ꯈꯪꯒꯅꯤꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯣꯏꯍꯟꯅꯤꯡꯗꯦ ꯑꯠꯆꯥ ꯁꯣꯏꯍꯟꯅꯤꯡꯗꯦ ꯑꯗꯩ ꯍꯤꯡꯒꯣꯜꯗꯣ ꯃꯌꯥꯝ ꯑꯃ ꯃꯤ 10 10 ꯑꯃ ꯀꯩ ꯑꯃ ꯏꯃꯨꯡꯗ ꯄꯨꯂꯞ ꯀꯣꯏꯃꯤꯟꯅꯔꯒ ꯄꯩꯁꯥ ꯐꯪꯕꯒꯤ ꯋꯥꯅꯤ ꯃꯤ ꯑꯃꯅ ꯇꯦꯛ ꯇꯦꯛ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒ ꯂꯧ ꯁꯪꯒꯝ ꯑꯃ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯕꯗꯤ ꯉꯝꯃꯣꯏꯕ ꯑꯗꯩ ꯀꯣꯕꯤ ꯑꯃ ꯊꯥꯔꯦꯅ ꯈꯜꯂꯣ ꯀꯣꯕꯤꯁꯦ ꯌꯣꯟ ꯌꯥꯗꯣꯏꯁꯦ ꯊꯥꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯍꯌꯦꯡ ꯐꯨꯟ ꯀꯥꯔꯀꯥꯟꯗ ꯌꯣꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯤꯉꯩ ꯃꯔꯛꯇꯨꯗꯤ ꯆꯥꯗ ꯌꯥꯒꯗ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯍꯤꯡꯗꯕ ꯌꯥꯔꯣꯏꯕ ꯆꯨꯝꯃꯤ ꯌꯥꯝ ꯅꯠꯇ꯭ꯔꯥ ꯆꯨꯝꯕ ꯑꯗꯨꯅ ꯋꯥꯐꯝꯅꯤ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯊꯣꯛꯄ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯂꯩꯍꯟꯅꯅꯕ ꯁꯔꯀꯥꯔꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕ ꯃꯁꯦꯟ ꯉꯥꯛꯇꯅꯤꯅ ꯃꯥꯅꯤ ꯃꯥꯅꯤ ꯌꯦꯡꯅꯕ ꯑꯃ ꯂꯩꯇꯦꯗꯅ ꯃꯥꯅꯤ ꯉꯝꯗꯦꯗꯅ ꯃꯥꯅꯤ ꯌꯥꯝ ꯅꯣꯡꯃ ꯆꯨꯝꯃꯤ ꯃꯇꯦꯡ ꯄꯥꯡꯉꯝꯒꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯄꯥꯡꯕꯗꯨꯅ ꯁꯔꯀꯥꯔꯅ ꯃꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯗꯤ ꯂꯨꯄꯥ 2,000 2,000-3,000ꯗꯨꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯃꯥꯅꯤ ꯃꯥꯅꯤ ꯂꯨꯄꯥ 10,000ꯅꯤ ꯈꯪꯗꯦ 10ꯅꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯄꯤꯕꯤꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯥꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯦꯟ ꯅꯨꯡ ꯇꯥꯔꯛꯄ ꯌꯥꯎꯔꯤ ꯍꯣꯏ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯣꯛꯄ ꯌꯥꯎꯏꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯈꯜ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯏꯆꯟꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯂꯣꯏꯅ ꯌꯥꯝꯅ ꯍꯦꯟꯗꯣꯛꯅ ꯉꯝꯅꯗꯕꯅꯤꯅ ꯋꯥꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯛꯇ ꯃꯇꯦꯡꯗ ꯌꯥꯗꯕꯅꯤ나 ꯁꯔꯀꯥꯔꯒꯤ ꯂꯣꯝꯗꯒꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯀꯣ ꯈꯔ ꯌꯦꯡꯕꯤꯕꯁꯦ ꯃꯊꯧ ꯇꯥꯕꯁꯦ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯇꯥꯔꯒꯗꯤꯀꯣ ꯊꯧꯅꯥꯁꯤꯁꯨ ꯏꯁꯥ ꯃꯊꯧ ꯏꯁꯥꯒꯤ ꯌꯥꯝ ꯇꯥꯏꯀꯣ ꯀꯩꯅꯣꯝꯃꯗꯤ ꯇꯦꯂꯦꯟ ꯊꯧꯅꯥ ꯂꯩꯔꯝꯒꯅꯤ ꯑꯃꯗꯤ ꯊꯧꯅꯥꯁꯦ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯈꯛꯇꯅꯁꯨ ꯌꯥꯗꯦ ꯋꯥꯈꯜ ꯌꯥꯝ ꯂꯩꯕ ꯃꯊꯧ ꯇꯥꯏꯕ ꯀꯣꯛ ꯂꯩꯇꯥꯔꯒꯗꯤ ꯊꯧꯅꯥ ꯂꯩꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯀꯣꯛꯁꯤ ꯌꯥꯝ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯑꯩ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜꯁꯦ ꯃꯈꯟ ꯃꯈꯟ ꯄꯨꯊꯣꯛꯑꯒ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯆꯨꯝꯃꯦ ꯄꯨꯊꯣꯛꯄ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯄꯩꯁꯥꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯄꯩꯁꯥ ꯌꯥꯎꯗꯅꯗꯤ ꯏꯆꯟ ꯕꯦꯗꯅꯥꯁꯦ ꯆꯥꯕꯇ ꯅꯠꯇꯅ ꯍꯣꯠꯅꯕ ꯀꯟꯕꯇ ꯅꯠꯇꯅ ꯋꯥꯈꯜꯁꯨ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯄꯗ
ꯍꯥꯏꯗꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯣꯜ ꯔꯥꯎꯟꯗꯔ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯋꯥꯅ ꯍꯧꯕꯅꯤꯅꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯏꯆꯦꯟ ꯕꯦꯗꯅꯥꯅ ꯁꯣꯝꯗ ꯌꯨꯝ ꯁꯥꯔꯤ ꯅꯠꯇ꯭ꯔꯥ ꯍꯤꯁꯥꯞꯀꯁꯨ ꯐꯖꯅ ꯎꯠꯄꯅꯦ ꯀꯌꯥ ꯆꯪꯉꯤ ꯍꯥꯏꯅꯀꯣ ꯍꯤꯁꯥꯞ ꯑꯁ ꯐꯖꯅ ꯆꯪꯉꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯅ ꯆꯪꯉꯤꯁꯦ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯆꯥꯎꯔꯥꯛꯅ ꯑꯃ ꯈꯪꯍꯟꯕꯤꯔꯣ ꯍꯥꯏꯗꯤ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯍꯥꯔꯕꯣꯛ ꯇꯧꯔ ꯐꯥꯎꯒꯤꯗ ꯀꯩꯅꯣ ꯄꯩꯁꯥ ꯄꯥꯕꯗꯅꯦꯀꯣ ꯈꯨꯠꯁꯨꯃꯟ ꯂꯣꯏ ꯄꯥꯔꯦꯀꯣ ꯁꯤꯗ ꯁꯦꯐꯇꯤ ꯇꯦꯡ ꯌꯥꯎꯗ꯭ꯔꯤ ꯋꯥꯇꯔ ꯇꯦꯡ ꯍꯥꯞꯇ꯭ꯔꯤ ꯋꯥꯇꯔ ꯇꯦꯡ ꯍꯥꯞꯇꯣꯏꯅꯤ ꯁꯦꯐꯇꯤ ꯇꯦꯡ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯑꯁꯤꯐꯥꯎꯒꯤ ꯂꯦꯚꯦꯜꯁꯦ ꯂꯩꯕꯥꯛ ꯄꯩꯁꯥ ꯊꯥꯗꯕꯤꯗ 8 ꯀ꯭ꯔꯣꯁ ꯇꯧꯔꯦ ꯋꯥꯎ ꯂꯥꯛ 9 ꯀ꯭ꯔꯣꯁ ꯇꯧꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯐꯥꯎꯗ ꯀꯂꯦꯖꯥ ꯄꯥꯏꯖꯗꯦ ꯕꯥꯗꯜ ꯁꯤꯗꯕꯨ ꯑꯩꯅ ꯎꯅꯗ꯭ꯔꯗꯤ ꯀꯅꯥ ꯎꯅꯗꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯃꯤꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯩꯔꯦ ꯀꯩꯅꯣ ꯁꯣꯝꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯕꯨ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯂꯩꯗꯤ ꯂꯩꯔꯕ꯭ꯔꯥ ꯑꯗꯨ ꯀꯔꯤꯝ ꯍꯥꯏꯕ ꯌꯥꯗꯦ ꯑꯣ ꯑꯠꯆꯥ ꯁꯤꯡꯒꯜꯔꯥ ꯑꯗꯨꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯠꯆꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯅ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯃꯇꯥꯡ ꯑꯃꯗꯤ ꯂꯥꯛꯄ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯣꯐ ꯏꯁꯀ꯭ꯔꯤꯟꯗ ꯑꯩ ꯍꯪꯗꯣꯛꯀꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯍꯥꯏꯗꯨꯁꯨ ꯃꯃꯨꯡꯗꯗꯤ ꯍꯥꯏ ꯌꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯍꯥ ꯅꯝꯃꯤꯕ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯝꯃꯅꯤꯌꯦ ꯐꯨꯜ ꯑꯣꯏꯔꯣ ꯑꯣꯏꯔꯕꯣ ꯑꯣꯏꯔꯣ ꯁꯤꯅꯤ ꯃꯦꯝ ꯍꯧꯖꯤꯛꯅ ꯑꯩ ꯏꯆꯟꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯐꯝꯕꯩ ꯃꯑꯣꯡꯗ ꯁꯦꯝ ꯑꯦꯁ ꯑꯩ ꯑꯗꯨꯃꯥꯏꯅ ꯐꯝꯃꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏꯒ ꯆꯥꯕꯅꯤ ꯈꯪꯗꯦ ꯐ꯭ꯔꯦꯟꯒ ꯆꯥꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯁꯨ ꯉꯁꯤ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯑꯩꯗꯤ ꯗꯗꯥꯒꯤꯗ ꯆꯥꯁꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯥ ꯗꯗꯥꯒꯤꯗ ꯑꯩꯒꯤꯗ ꯆꯥꯁꯤ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯑꯩꯒꯤꯗ ꯆꯥꯁꯤꯁꯨ ꯌꯥꯏꯅꯦ ꯑꯩꯅ ꯄꯥꯝꯕꯅ ꯅꯪꯒꯤꯗ ꯆꯥꯒꯦ ꯈꯜꯂꯒ ꯑꯩꯒꯤꯗ ꯆꯥꯔꯁꯨ ꯌꯥꯏꯌꯦ ꯅꯪꯒꯤꯗ ꯆꯥꯅꯤꯡꯉꯦ ꯅꯪꯒꯤ ꯃꯑꯣꯡꯗ ꯑꯗꯣ ꯆꯞ ꯆꯥꯕꯤ ꯁꯤ ꯗꯗꯥ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯃꯥꯗꯤ ꯌꯥꯎꯔꯣꯏ ꯃꯥ ꯄꯨꯟꯅ ꯆꯥꯔꯁꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯁꯤꯗ ꯍꯥ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯅꯠꯇꯦ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯖꯔꯅꯤꯅ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯑꯗꯨ ꯃꯥꯁꯨ ꯐꯝꯃꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯤ ꯁꯤꯗ ꯑꯍꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯌꯥꯏ ꯀꯣꯏꯁꯜꯂꯒ ꯌꯥꯏ ꯌꯥꯏꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯇꯧꯔꯁꯦ ꯆꯥꯕꯗ ꯉꯥꯎꯖꯕꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯍꯧꯖꯤꯜꯂꯒꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯂꯦꯞꯆꯔꯒꯦ ꯍꯥꯏꯇꯥꯔꯦ ꯆꯩ ꯆꯥꯔꯛꯀꯅꯤ ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯒ ꯏꯆꯟꯒ ꯆꯥꯗꯣꯏꯁꯦ ꯁꯨꯛꯌꯥꯝꯁꯤꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯃꯥꯒ ꯄꯨꯟꯅ ꯇ꯭ꯔꯥꯏ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯉꯁꯤꯗꯤ ꯆꯥꯗꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯕꯗꯜꯂꯤ ꯁꯤꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕꯅꯤ ꯁꯤꯃ ꯑꯩꯅ ꯍꯥꯏꯁꯤꯅ ꯂꯣꯏꯔꯕꯅꯤ Nó cây dâu đó nọ. ꯑꯩ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯏꯅꯤ ꯏꯆꯟꯅ ꯆꯥꯛ ꯆꯥꯊꯣꯛꯄꯩ ꯈ꯭ꯋꯥ ꯄꯤꯖꯅꯤ ꯍꯥꯏ Anh đi tập lập ra đi hết rồi đâu. Hả? Anh tập lập. ꯍꯣꯏꯅꯦ ꯅꯪꯒꯤꯗꯤ ꯇꯂꯞꯅꯤꯅꯦ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯍꯧꯖꯤꯛ ꯁꯤꯒ ꯃꯥꯟꯗ꯭ꯔꯥ ꯁꯦ ꯍꯧꯔꯛꯀꯅꯨ ꯍꯥꯏꯅꯤ ꯍꯧꯖꯤꯛꯅꯤ ꯁꯦ ꯆꯩꯗꯣꯏꯁꯦ ꯅꯪꯉꯣꯟꯗꯗꯤ ꯂꯥꯏ ꯍꯦꯛꯈꯤꯒꯗ ꯃꯥꯜꯂꯤ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯃꯄꯥꯡꯒꯜꯗꯣ ꯁꯤꯗ ꯂꯣꯏ ꯆꯪ ꯂꯩꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤꯒꯗꯣ Rồi. ꯊꯣꯛꯄ꯭ꯔꯥ ꯊꯣꯏꯅꯦ ꯊꯣꯏꯅꯦ ꯊꯨꯕꯅꯤꯅ ꯊꯕꯛꯇꯣ ꯑꯩ ꯈꯨꯠꯇꯗꯤ ꯄꯤꯁꯤꯜꯂꯦ ꯍꯧꯖꯤꯛ ꯏꯆꯟꯅ ꯍꯥꯏꯁꯦ ꯍꯤꯡꯒꯣꯜꯁꯤꯒ ꯑꯄꯥꯝꯕ ꯄꯣꯠ ꯆꯥꯅꯤꯡꯕ ꯃꯈꯜ ꯂꯧꯔꯣꯏ ꯃꯃꯥꯅ ꯁꯣꯝꯗ ꯁꯥꯎꯔ ꯃꯤꯠ ꯀꯥꯔ ꯌꯦꯡꯉ ꯆꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯒ ꯕꯣꯔꯥ 5 ꯄꯨꯔꯦ ꯀꯩꯅꯣ ꯑꯗꯩ ꯂꯦꯟꯕ ꯍꯦꯛ ꯍꯩꯇꯦ ꯏꯆꯟꯅ ꯆꯥꯛ ꯆꯥꯅꯤꯡꯕ ꯃꯅꯥ ꯈꯔ ꯈꯥꯝꯃꯒ ꯂꯦꯡꯒꯗꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯅꯥꯁꯤꯅ ꯃꯁꯣꯏ ꯆꯣꯡꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯁꯣꯏ ꯆꯣꯡꯕꯁꯦ ꯃꯁꯣꯏ ꯆꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯗ ꯅꯠꯇꯦ 하이레도 땡오니 뭐라 그러죠? 우리는 좀 가져오나. 레스 로컬.
짜고 나 행복하라. ngan gi li ni siga yi ko bi man ba mu yetu de ro ngan ko siga yi na ni ba da ko yi ko ni woli bu de ne 야네. apa ko ni to jang chi dai jang sa to palla ja lo to yi ge sak ki na ma ni ko de ti ga de ki ni won to ne to ga de bi ni ha pe pe lo na sa ja sa ru de la ga la rồi Ra đây. giờ rồi tao đi đi gì được phúc khi nào Đi đâu phải đi mà. thôi Đi đây có. à đi 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 phải đi vào mình bắt tầm đi rồi Polo nang. quay rồi quay rồi quay rồi 난 누피데 마삼 보기 버다 입자 보이로. đi mà xong quay quay sao vậy đó làm màu rồi xịn thế dùng say luôn mất gì mà quả dùng say luôn mất mà đi chỉ dùng say luôn mà chỉ phải đi gom để tha cái cua là sao vậy 야르니데 나노. cua 야레. 야래 아마 같은 상미로. bây giờ làm tới lạc rồi này 나 그러면 해보면 돼. à thế này thì làm tới 거기 lạc 아무도 나가 야. làm tới cái gì thằng nào lại thì ngoài thì nó Ờ. có là bị lâm giật có pa rẻ 응. luôn 하나분 야라니.